Hello.
我要了我了，你怎么拿了我多人口吧？口中用天了我搞不公，口中把你们把我了。타가 나가 저거 배가 고마고 보는 연도가 내빠가 타바가 나빠가 발바가 보이가 가자 주와가 나빠가 그리신 가신 세번에 번 나빠가 봐야 무랑 무시고 그럼 중요한데 하늘 나이가 있고 호흡 같은 건 담비고 아이 그거는 몇 가지 되는 사피야 홀라 뭐에 손을 꼭 감도록 해야 돼. 내 삶이 좀. 내 삶이 아무래 그러나. 아줌마 그나 그 와고나 파세도 그시디 와고나 타세 아니 공부도 있고看到是这种老师的米样的，看到东西。看到东西，
会让个真好多事。会。那我可能会好少都冇得照顧，慢慢特別多。哦，你冇辦法慢慢嚟啥？我講老師講，老師係我講。
Halo. Nongpok Panthaibi Imagi Makha awang thang manakanda Altroc car MN01G 67I3 amuk takasuhana laimungi awang thang manakanda Altroc car MN01G 67I3 haiba gari asibu tongbirakpa haragol sibu yengba lakpiriba gentlemen singna adongi gari aduna atopa gari thawdokpada khara khajek apan balaire bara madura thu matamda adongi gari do khara khajek sai tawbiyo makha tarako program asidi amaiba tangun saba amadi nurabi sabi singna magi fidon silgi matam asida sarak sire tanda asida hodo nangasi Nongpok Panthaibi Imagi Makumja haraubagi singu lairoi tarma numitta khulang taret sagadoriba ima event sing adugi yamna ten takpa jagoi matek amakhak aikhoina thamjabani haiba jagoi adu hojek lengthok piranglo imagi sumangda athu matamda adongi haisingnaba saning bajagoi haiba adu hojek imagi sumangda lengthok pirtuna Kudon tabiyo hajino so program committee ki maike dagi insing jari Thangjamgi Sam Sundar anak pun jaga lai raga de atho matamda announcing bosomda utan action biro Thangjamgi Sam Sundar anak pun jaga lai raga de athu matamda announcing butta mutal action biro Jagoi ki ngai bo oina marak thanna Panthaibi Imagi mafamda thawni jabaga loirana taret ki sanja katpiramba miyoi ama anidang miyamda hokjage Waiton Ningon Hobam Ongbe Sumita gi Laikhidraba magi mingda mahaki manau lupa parina lupa taunga imagi mafamda param jabaga loirana taret ki sanja katpirame hauge khoi jagoi haugadorobadina makha tarakpasing adu aikoi mathangi program da khoi miyamna muk ningsing jage
ꯆꯪꯕꯤꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯂꯥꯏꯚ ꯊꯥꯕꯤꯔꯤꯕ